ꯃꯌꯥꯝ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ YouTube ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯐ꯭ꯔꯤꯗ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯑꯃꯗꯤ ꯁꯥꯎꯟ ꯏꯐꯦꯛ ꯀꯔꯝꯅ ꯗꯥꯎꯟꯂꯣꯗ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤ। ꯃꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯋꯥꯐꯝ ꯑꯃꯅꯤ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯅ ꯃꯥꯒꯤ YouTube ꯆꯦꯅꯦꯜꯗ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯔꯒ ꯊꯥꯒꯠꯄ ꯃꯇꯝꯗ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯥꯏꯛꯅꯆꯤꯡꯕ ꯑꯃꯠꯇ ꯂꯥꯛꯇꯅꯕꯒꯤ ꯌꯥꯝꯅ ꯐꯕ ꯋꯥꯐꯝ ꯑꯃꯅꯤ। ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯗꯥꯎꯟꯂꯣꯗ ꯇꯧꯒꯗꯒꯦ, ꯑꯗꯨꯒ ꯃꯁꯤ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ, ꯑꯗꯨꯒ ꯀꯗꯥꯏꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯑꯩ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯃꯃꯝꯇ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯖꯒꯦ। ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯚꯤꯗꯤꯑꯣꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ। ꯑꯩ ꯑꯁꯣꯛ ꯀꯨꯃꯥꯔ ꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ। ꯅꯣ ꯗ꯭ꯔꯃꯥ, ꯅꯣ ꯖꯣꯛ, ꯑꯣꯟꯂꯤ ꯌꯨꯁꯐꯨल टिप्स। ओके, लेट्स स्टार्ट। हौजिक मयाम मखा तारकपदा गूगल से ओपन तौबीरो, अदुगा मयामना सिदैसिदा यूट्यूब लाइब्रेरी इरगा सर्च तौबीरो। हौजिक थोलैबा पेज सिदा मयाम नौरे अखोगी यूट्यूब म्यूजिक लाइब्रेरी हैबा मा यावरेको। सिगी मथक्ता मयामना तौगदबसि अखोगी लिंक सिदा नंबीरोको। लिंक सिदा चंगा मतुंगदा हौजिक मयाम नौरे हाइबदी हौजिक थोलैबा पेज सिदा यंगबियु। अई मसि कनो तौथोगे अखोगी जूम तौरगा मयामदा हैबे उचगेको। मयामना सिदैसिदा उबिरे हाइबदी अखोगी ऑडियो लाइब्रेरी हैबा मा यावरेको। यावरिबसिगी मखादा फ्री म्यूजिक हैबा मा यावरे, अदुगा अमदना साउंड म्यूजिक नम यावरेको। अदुना हौजिक मयाम अखोइना अखोगी ऑडियो सि अखोगी फ्री म्यूजिक द खनगदोरिबनी, अदुगा साउंड इफेक्ट जो अखोगी फ्री म्यूजिक द खनगदोरिबनी। अखोगी कनागुंबा अखोगी यूट्यूब सेमजब कांबुसिंगना अखोगी म्यूजिक असि हापा मतमदा होरेन बेरा कादनबा अखोगी स्ट्राइक न चिंबा अदुगा क्लेम न चिंबा लाक्तनबा हाना फ्री म्यूजिक सि खनगदमनिको। अदुना हौजिक फ्री म्यूजिक सिदा नंबीरो हाइबदी मयाम सिदा थोलैबा अखोगी ऑडियो नत्रगा अखोगी साउंड मयाम जे कैनो हाइबदा फ्री म्यूजिक ति ओइरगसु अखोइन होरेन स्टेप खरा सोइरगदी मदु अखोइन होरेन ओनर दा अइना फंगिबा इनकम दुदगी रिफर पीदोइनेबा। अइना हाइरजि मयाम पुनमकिदि नते, अदुबो अखोइ यूट्यूब चैनल सेमबा कांबुजिगी अखोइगी मयामना कैनोजि ऑडियो जि हापीबजिगी मतांगदनि कोइना मयामना हाइजरिसे, अदुगा मयामना ताबगिदमक्तदि कैसु काइदे। अदुना हौजिक अखोइगी फ्री म्यूजिक सिदा मयाम नंबीरो। हौजिक थोलैबा पेज सिदा अखोइगी म्यूजिक मयाम से नोइना सिदैदा कलेक्शन मयाम से नोइना यावरेको। अदु हौजिक मयाम अई अखोइगी सिदैसिदा ऑप्शन मंगा यावरिबसि मथंग मथंग अई हाइजगेको। अहानबदा अखोइना मयामना ख्वाइगी अहानबदा सिदैदा ट्रैक हाइदना ऑप्शन अम यावरेको। सिगी ट्रैक सिदा अखोइना नंबीरा मतुंगदा अखोइगी तसेंगना यूट्यूब चैनल सेमबीबा नत्रगा यूट्यूब वीडियो सेमबा मयामना ट्रैक सिदा नंबीरगा अईगी ट्रैक तुगी मतुंगिना हाइबा अईगी कैटेगरी दु खनबीबा तारे। हाइबदी अईसे टेक्निकल गी कैटेगरी नत्रगा कुकिंग गिनी नत्रगा अखोइगी एजुकेशनल चैनल नि हाइबदो अपाम चैनल दुगी मतुंगिना खनबीरोको। अदुगी मतुंगदा अनीसुबा ऑप्शन दा हौजिक सिदै इरिबसि अखोइना इसाइजे अखोइना सिगी कैटेगरी सिमा खनगी मतमदको अदुगी कैटेगरी दुगी मतुंगिना इसाइजे नोइना थोलक्तोइनेबा। अदु सिदै होरेन कनागुमना ट्रैक सिदगी खनग्रगदी अतैजे खनदसु यारेको। अदु अतोपसिंगना अई सिदगी ओइना खनजेगा हारगना सिगी ऑप्शन नंबर 2 गाने ना थाइसिदा नंबीरोको। अदुगा सिदैदा थोले अइना तागदोरिबो ऑडियो दु करंबा मओंगिनो हाइबदु सिदै मयाम नोइ खनबीरो। अइना हौजिक खनबदको अइना रॉक सिदा ओइना खनलगा कनो तौगेको। स्माइना रॉक सि नम मतमदा हौजिकी इसाइजे कैनोजी सॉरी ऑडियो जे रॉक आक्तोइना थोलानेबा सिदा थोले मयाम जे अखोइ खरा अरांगबा ऑडियो आक्तोइना थोलानेबको। अदु मयाम सिमा ज्ञान तारे। अदु मतुंगदा मयामना सिगी मोड नम यावरिजे सिदासु तौबीरो। अदुगा मथंग मथंग अखोइना पामबदु अखोइगी सिदै सिगी कैटेगरी मयाम सिदगी पाम अमा खनबीरो। अदुगा सिगी मतुंगिना ऑडियो दु सोम होरेन थोलानेबको मयाम सिमा ज्ञान तारेको। अदुगी मतुंगदा मयामना तौगदबसि इंस्ट्रूमेंट ओइना तागे हारगना कनागुमना अखोइगी इंस्ट्रूमेंट दा इंटरेस्ट लैबा यावबिरगदी पियानो गुंबा अदु ऑर्गन गुंबा इलेक्ट्रिक ड्रम गुंबा सिदा मयाम यावरेको। मयाम सिदै यंगबियु अखोइगी स्टेज दा बास सिंबा यावरे, अदगी ड्रम इलेक्ट्रिक गिटार को अदगी सुमाइना अपामबदुमा मयामना खनबीरोको। अय अमतंग खलगा हैपे मयाम दु उचगेको इलेक्ट्रिक गिटार जे नमजेबा। अदु मयाम सिदै थोलैबसि सिगी इसाइजिगा अखोइगी चानबा मागी कैनोदु होरेन म्यूजिक तो सिदैदा इलेक्ट्रिक गिटार गे थोलकदोइनिको। अदुमाइना तौरगा अखोइगी मथंगदा सिगी मरी सुबदा ड्यूरेशन जे हाइबदी मतमदो अखोइना तागदोरिबा ऑडियो दु मागी मतमदुनिको। सिदैदा 30 सेकेंड दगी हौरगा अखोइगी मैक्सिमम जी मिनिट 5 बाउनिको। हाइबदी सिदैदा पामम खनबीरो। हाइबदी कनागुमना अखोइगी सेमिबा वीडियो सिदा हापकदोरिबसि क्याम सांगबनो माना मिनिट 5 भौगिरा अदुगा सेकेंड 3 4 गिरा हाइबदु मतौरगा सिदा खनबीरो। अदुगा होरेन मिनिट 5 10 ओइतागदि सुम अनिदंग खनबीरगा यागनिको। अदु सिमी मयामना ज्ञान ताबीरे। अदुगी मतुंगदा अखोइगी 5 सुबा ऑप्शन दा एट्रिब्यूशन नम यावरजे मयाम को सि हाइबे चाउथोनगी मयाम दको। सिदैदा एट्रिब्यूशन नम याविदना सि एट्रिब्यूशन नंबीरो।
ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯨꯒꯥꯏꯅ ꯍꯥꯏꯖꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯁꯦꯝꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯑꯣꯁꯤ ꯍꯥꯞꯄ ꯃꯇꯝꯗ ꯁꯣꯏꯅ ꯑꯣꯗꯤꯑꯣ ꯍꯥꯞꯄꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯥꯏꯛꯅꯆꯤꯡꯕ ꯑꯗꯨꯒ ꯀ꯭ꯂꯦꯝꯅꯆꯤꯡꯕ ꯂꯥꯛꯀꯗꯣꯔꯤꯕꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯍꯥꯞꯄꯤꯕ ꯑꯣꯗꯤꯑꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯅ ꯌꯨꯇ꯭ꯌꯨꯕꯇ ꯄ꯭ꯔꯃꯣꯁꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯍꯥꯞꯄꯒ ꯄ꯭ꯔꯃꯣꯁꯟ ꯇꯧꯍꯟꯕꯅꯤꯅ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯃꯣꯏꯅ ꯄꯦꯃꯦꯟ ꯄꯤꯖꯕꯅꯤꯅ ꯑꯗꯨꯗꯒꯤ ꯂꯥꯛꯏꯕ ꯏꯟꯀꯝꯗꯣ ꯃꯣꯏ ꯂꯧꯖꯗꯣꯏꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯁꯤꯗꯩꯁꯤꯗ ꯄꯤꯔꯤꯕ ꯃꯊꯛꯇ ꯍꯥꯏꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯅꯣꯠ ꯔꯤꯀ꯭ꯋꯥꯌꯔ ꯍꯥꯏꯕꯁꯤꯗ ꯅꯝꯃꯒꯗꯤ ꯑꯩꯉꯣꯟꯗ ꯃꯗꯨ ꯄꯦꯃꯦꯟ ꯇꯧꯕꯗꯨꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯣꯏ ꯑꯩꯉꯣꯟꯗ ꯀ꯭ꯂꯦꯝ ꯂꯥꯛꯑꯔꯣꯏ ꯑꯝꯇ ꯀꯩꯅꯣ ꯇꯧꯔꯣꯏꯀꯣ ꯑꯗꯨꯒ ꯑꯦꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯔꯤꯀ꯭ꯋꯥꯌꯔ ꯍꯥꯏꯕꯁꯤꯗ ꯅꯝꯈꯤ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯏꯁꯩꯗꯨ ꯀꯝꯄꯅꯤꯅ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯞꯆꯔꯒꯁꯨ ꯃꯣꯏꯅ ꯑꯗꯨ ꯃꯣꯏꯗꯒꯤ ꯄꯦꯃꯦꯟ ꯈꯔ ꯂꯧꯒꯗꯣꯔꯤꯕ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯑꯞꯗꯦꯠ ꯇꯧꯕ ꯑꯣꯏꯕꯅꯅꯦꯀꯣ ꯑꯗꯨꯅ ꯑꯦꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯔꯤꯀ꯭ꯋꯥꯌꯔꯁꯦ ꯅꯝꯕꯤꯔꯅꯨ ꯑꯗꯨꯒ ꯑꯦꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯅꯣꯠ ꯔꯤꯀ꯭ꯋꯥꯌꯔꯁꯦ ꯅꯝꯕꯤꯔꯣꯀꯣ ꯁꯨꯃꯥꯏꯅ ꯑꯦꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯅꯣꯠ ꯔꯤꯀ꯭ꯋꯥꯌꯔꯁꯦ ꯁꯤ ꯅꯝꯃꯒꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯃ꯭ꯌꯨꯖꯤꯛ ꯃꯌꯥꯝꯁꯦ ꯑꯣꯗꯤꯑꯣ ꯃꯌꯥꯝꯁꯤꯒ ꯆꯥꯟꯅꯕꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯍꯣꯔꯦꯟ ꯑꯩꯅ ꯀ꯭ꯂꯦꯝꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯀ꯭ꯂꯦꯝ ꯂꯥꯛꯄꯗꯨꯃ ꯂꯥꯛꯑꯔꯣꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯔꯨꯛꯁꯨꯕ ꯑꯣꯞꯁꯟꯗꯅ ꯁꯔꯆ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯃ꯭ꯌꯨꯖꯤꯛꯇꯣ ꯑꯩꯅ ꯑꯈꯪꯕ ꯌꯥꯎꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯔꯁꯦ ꯁꯔꯆ ꯇꯧꯔꯁꯨ ꯌꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯤꯃ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯇꯧꯕꯤꯔꯣꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯍꯥꯏꯖꯒꯗꯕꯁꯤ ꯑꯩꯈꯣꯏꯅ ꯑꯣꯗꯤꯑꯣꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯦ ꯅꯠꯇ꯭ꯔꯒ ꯑꯣꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯍꯣꯔꯦꯟ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯗꯥꯏꯗ ꯌꯥꯎꯋꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯍꯣꯔꯦꯟ ꯂꯥꯁꯇ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯣꯗꯤꯑꯣꯁꯤ ꯍꯥꯟꯅ ꯑꯩꯅ ꯗꯥꯎꯟꯂꯣꯗ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯣꯗꯤꯑꯣꯁꯤ ꯐꯖꯩ ꯇꯥꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯦꯛ ꯇꯧꯅꯕꯅꯤꯀꯣ ꯁꯤ ꯅꯝꯃꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯕ ꯌꯥꯔꯦ ꯑꯩ ꯑꯣꯗꯤꯑꯣ ꯑꯃꯇꯪ ꯅꯝꯃꯒ ꯃꯌꯥꯝꯗꯨ ꯎꯠꯆꯒꯦꯀꯣ ꯁꯤ ꯑꯃꯇꯪ ꯅꯝꯃꯒ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯇꯥꯕꯤꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯗꯤꯑꯣꯁꯤ ꯌꯥꯝ ꯐꯖꯩꯀꯣ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯑꯣꯗꯤꯑꯣꯁꯤꯃ ꯃꯌꯥꯝꯅ ꯍꯣꯔꯦꯟ ꯗꯥꯎꯟꯂꯣꯗ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯤ ꯏꯁꯩꯁꯤ ꯑꯣꯗꯤꯑꯣꯁꯤ ꯃꯌꯥꯝꯅ ꯇꯥꯔꯦ ꯐꯖꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯞꯄ ꯌꯥꯔꯦꯅ ꯃꯌꯥꯝꯅ ꯈꯪꯉꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯣꯔꯦꯟ ꯃꯌꯥꯝꯅ ꯁꯤꯒꯤ ꯈ꯭ꯋꯥꯏꯒꯤ ꯌꯦꯠ ꯊꯪꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯒꯤ ꯁꯥꯏꯟ ꯑꯃ ꯌꯥꯎꯔꯤ ꯁꯤꯗ ꯅꯝꯕꯤꯔꯣꯀꯣ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯁꯤꯒꯤ ꯑꯣꯗꯤꯑꯣꯁꯤ ꯑꯩ ꯗꯥꯎꯟꯂꯣꯗ ꯇꯧꯒꯦꯀꯣ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯑꯩ ꯍꯧꯖꯤꯛ ꯗꯥꯎꯟꯂꯣꯗ ꯇꯧꯔꯦ ꯗꯥꯎꯟꯂꯣꯗꯁꯤ ꯃꯌꯥꯝꯁꯤꯗ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯒꯦ ꯑꯗꯨ ꯁꯤꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯁꯤ ꯃꯔꯛꯇꯀꯣ ꯑꯩ ꯃꯌꯥꯝꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯁꯥꯎꯟ ꯏꯐꯦꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯦꯀꯣ ꯃꯌꯥꯝꯁꯤꯅ ꯁꯥꯎꯟ ꯏꯐꯦꯛꯅꯤꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯥꯎꯟ ꯏꯐꯦꯛꯁꯦ ꯑꯃꯨꯛ ꯁꯦꯂꯦꯛ ꯇꯧꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕ ꯄꯦꯖꯁꯤꯗ ꯊꯣꯛꯂꯛꯏꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟ ꯏꯐꯦꯛꯀꯤ ꯉꯥꯛꯇꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯌꯥꯝꯗ ꯁꯥꯎꯟ ꯏꯐꯦꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯒꯦ ꯍꯥꯏꯐꯦꯠꯇꯪꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯀꯃꯦꯗꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯉꯥꯡꯒꯨꯝꯕ ꯀꯞꯄꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯇꯦꯟꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯃ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯍꯟꯕꯒꯨꯝꯕꯗꯀꯣ ꯌꯥꯝ ꯇꯦꯟꯕ ꯃꯆꯥ ꯈꯔ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯅꯤꯀꯣ ꯃꯌꯥꯝ ꯁꯥꯎꯟ ꯏꯐꯦꯛ ꯍꯥꯏꯁꯦ ꯑꯗꯨ ꯃꯌꯥꯝꯅ ꯁꯥꯎꯟ ꯏꯐꯦꯛꯁꯤ ꯌꯥꯝꯅ ꯄꯥꯝꯅꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯤꯡ ꯅꯠꯇ꯭ꯔꯒ ꯆꯨꯝꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯁꯤꯡꯅꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟ ꯏꯐꯦꯛꯁꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯗꯥꯎꯟꯂꯣꯗ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤ ꯃꯌꯥꯝꯁꯦ ꯊꯣꯛꯂꯛꯏꯁꯤꯅꯤ ꯁꯤꯗ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯄꯥꯝꯕ ꯁꯥꯎꯟꯗꯅꯤꯀꯣ ꯁꯤ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯤ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯃꯈꯥꯗ ꯁꯨꯝ ꯆꯠꯂꯒꯀꯣ ꯁꯥꯎꯟꯁꯤ ꯈꯟꯅꯤꯡꯕ ꯈꯟꯕ ꯌꯥꯏ ꯑꯗꯨꯃ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯁꯣꯝꯒꯤ ꯑꯣꯞꯁꯟ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏ ꯀꯦꯇꯒꯣꯔꯤꯁꯤꯁꯨ ꯈꯟꯕꯤꯕ ꯌꯥꯒꯅꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯀꯦꯇꯒꯣꯔꯤꯗꯨ ꯀꯔꯝꯕ ꯀꯦꯇꯒꯣꯔꯤꯅೋ ꯍꯥꯏꯕꯗꯣ ꯁꯤꯗꯀꯣ ꯁꯤꯗꯒꯤ ꯃꯌꯥꯝꯅ ꯀꯦꯇꯒꯣꯔꯤ ꯑꯃ ꯈꯟꯕꯤꯔꯣ ꯈꯔ ꯂꯥꯡꯕꯗ ꯈꯔ ꯇꯞꯄꯗ ꯑꯗꯨꯒ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯗꯨ ꯗ꯭ꯔꯃꯥꯗꯨ ꯀꯔꯝꯕꯒꯤꯅꯣ ꯍꯥꯏꯕꯗꯨꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯤꯗꯩ ꯁꯔꯆꯁꯤꯗ ꯇꯧꯕꯤꯔꯒ ꯍꯣꯔꯦꯟ ꯑꯄꯥꯝꯕꯗꯨ ꯀꯩꯅꯣ ꯁꯔꯆ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟ ꯏꯐꯦꯛꯁꯤ ꯌꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯤ ꯆꯦꯛ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯆꯞ ꯃꯥꯟꯅꯩ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯈꯟꯒꯗꯧꯔꯤꯕ ꯁꯥꯎꯟ ꯏꯐꯦꯛꯁꯤ ꯆꯨꯝꯃꯦ ꯅꯠꯇ꯭ꯔꯒ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯗꯤ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯌꯦꯡꯕꯤꯔꯣ ꯑꯃꯇꯪ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯗꯥꯎꯟꯂꯣꯗ ꯇꯧꯔ ꯎꯠꯆꯒꯦ ꯑꯩ ꯁꯤ ꯇꯧꯔꯁꯤꯀꯣ 50 ꯀꯣꯜ ꯁꯦꯜꯁ ꯗ꯭ꯔꯣꯞꯁꯤ ꯑꯃꯇꯪ ꯇꯧꯔꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯥꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯂꯦꯡꯂꯤ ꯃꯆꯦꯠ ꯀꯥꯏꯕꯒꯤ ꯃꯈꯣꯟꯒ ꯍꯥꯏꯐꯦꯠ ꯃꯥꯜꯂꯤꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯔꯦꯟ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯨ ꯑꯩꯈꯣꯏ ꯂꯦꯡꯂꯤ ꯃꯆꯦꯠ ꯀꯥꯏꯕꯒꯨꯝꯕꯒꯤ ꯍꯥꯞꯄ ꯌꯥꯎꯔꯒꯗꯤ ꯁꯤꯒꯤꯁꯤ ꯍꯥꯞꯄ ꯌꯥꯔꯦꯀꯣ ꯌꯥꯝ ꯆꯥꯟꯅꯅ ꯑꯗꯨ ꯃꯌꯥꯝ ꯁꯤꯗꯩꯗ ꯃꯥꯒꯤ ꯃꯇꯝꯁꯤ ꯑꯩꯈꯣꯏꯒꯤ 17 ꯁꯦꯀꯦꯟꯅꯤꯀꯣ 17 ꯁꯦꯀꯦꯟꯗ ꯍꯧꯖꯤꯛ ꯗꯥꯎꯟꯂꯣꯗ ꯇꯧꯒꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯅ ꯃꯌꯥꯝꯁꯤꯗꯤꯀꯣ ꯁꯤ ꯑꯗꯨꯝ ꯗꯥꯎꯟꯂꯣꯗ ꯇꯧꯒꯦ ꯑꯗꯣ ꯍꯣꯔꯦꯟ ꯀꯥꯏꯗ ꯌꯥꯎꯋꯦ ꯍꯥꯏꯕꯗꯤ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯁꯤ ꯗꯥꯎꯟꯂꯣꯗ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯑꯣ ꯑꯃꯗꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯃ꯭ꯌꯨꯖꯤꯛ ꯑꯃꯗꯤ ꯁꯥꯎꯟ ꯏꯐꯦꯛꯁꯤ ꯀꯃꯥꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯀꯟꯐ꯭ꯌꯨꯖꯟ ꯑꯣꯏ ꯑꯩꯈꯣꯏ ꯗꯥꯎꯟꯂꯣꯗꯇꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯀꯗꯥꯏꯗ ꯌꯥꯎꯕꯒꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧ ꯌꯦꯡꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯑꯩ ꯕꯦꯛ ꯇꯧꯔꯦ ꯃꯌꯥꯝꯀꯣ
मैम हूँ अभी बेक तौजरेको मैम बेक तब लोरबनीना मैम येंगदबजी इसागी मोबाइल दको है मोबाइल से तोान तोानब कनो लेबनीना कनागुमना फाइल बोर्ड से चंबीरगा अखोगी डाउनलोड अना सुमायना लेंगनीको अदुदी येंगबिरो अदगी सिगी फाइल से अखोगी डाउनलोड से मसान हांगतोग मथन लेरबनीना डाउनलोड से चंगगा मैम बुचगेको हजिक ngसाइगी कनो हजिक ngसाइगी अइना डाउनलोड तौगिबिदु मैम से यावरेको अमना 50 कॉल सेल्स ड्रॉप से यावरे अदु मथक की डाउनलोड तौगिबिदु मसी यावरेको ऑडियो दो अदुमाइना सुमाइना मैम मैम नदुम उगनी होरेन डाउनलोड तौगि मैम दो अदु नत्रगा कनागुमना होरेन इसागी फाइल ब्राउजर दो चंगबिरगा मनुंग डाउनलोड अनम यावगनी अदु हांगबिरो अदु आइगिदी सिदैता हाना डाउनलोड से मपान दा थमबना सिदा डायरेक्ट डाउनलोड थोलेको अदु सि मैम हैबेतंग नमगी येंगजी हुजिक डाउनलोड से मपुंग फारे होई चुम्मी हैबेदी येंगजिको हजिक मैम ताबीग्रे डाउनलोड तब कहीं साउंड इफेक्टनीको मैम अदुमाइना अखोइना मैम डाउनलोड तौगिबदु फाइल ब्राउजर से चंबीरगा अखोगी डाउनलोड से चंगदबनी अदुना सिगी डाउनलोड से तौबीरगा सिदा नंबीरगा डाउनलोड तौगद मैम दुना ओइना सिदा लेगिदुनिको मैम अदुना मैमना कईगुम फंगद्रगजु अखोगी सी डाउनलोड से चंबीरगा सिगी तानिंग ऑडियो दो ताबे यारे अदु तानिंग साउंड इफेक्ट तो ताबे यारे अदु होरेन अखोइना पामिबदुदा सेलेक्ट तौबे यारे अखोइना ऑडियो मरी साउंड इफेक्ट से होरेन कमाइन एड तौगदगे हाबदे काइन मास्टर वीडियो एडिटर से हाइफेतंग हांगतो मैम लुचगेको अदु हजिक मैम आई काइन मास्टर से हांगे हांगा हजिक अखोगी कनो से सेलेक्ट तौरगेको अइना हाना सेमगा लैबा वीडियो नि अदु मैम नसे हजिक अइना थागत्रबनी अदु मैम से हाइफेतंग आई उच्चगेको कमाइ तौरगा खै ताय हाबदो हजिक मैमना उरेको अखोगी वीडियो से अइना हाना सेमगा थमनी अदु हजिक आई सिजनद्रे अदु हजिक अइना सिदा साउंड से कमाइन एड तौगे हाबदो मैम दा हाइफेतंग उच्चगे वीडियो एडिटर से मैमना अपाम सिजनबदुगी मखा पोला इदी काइन मास्टर से हाइफेतंग हांग उच्चगेको सुमाइना अखोगी ऑडियो से चंबीरगा मैम ngसाइगी डाउनलोड तौगिबा साउंड से लेरेको साउंड इफेक्ट दो सी सिलेक्ट तौरजी साउंड इफेक्ट सी हाना तागेसु यारे आइजी ngसाइ चुम्मी लाने हाबदो सिदा हाइफेतंग तागसु याइको सी मैम चुम्मेको दु मखा तरफदा हजे अखोइना साउंड इफेक्ट एड तौगे हारगदि सी प्लस की निशान से नंबीरोबो जी मैम से एड तौरेको अदु ओके तौरजी सी सिंपल सी क्लिक से ओके तौबिरोको अदु मैम आई हजी सीजे कनो तौगे अखोगी स्टार्ट तौगेको अदु मथन तासिको मैम उरेको जे अइना हाइरिबा वीडियो एडिटर से सिदैगी इसे कनो से साउंड इफेक्ट से एड तौसंग्रेबा अदु तागदे होरेन अइना वीडियो से होरेन मैम दा था मतम दा हजिक साउंड इफेक्ट से लाखदोइनेबा सुमाइना अखोगी वीडियो एडिटर से दा होरेन इना हामनिंग मदु हापे यारेको मैम दा इना से डिटेल दा फजना हाइरे हजिक मैम दा इना फजना ताकचरे हाइबदी अखोगी फ्री बैकग्राउंड म्यूजिक से कमाइना डाउनलोड तौगदगे अदुगा अखोगी साउंड इफेक्ट कमाइना डाउनलोड तौगदगे हाइबदो मैम दा इना हाइजरे अदु मैम ने स्टेप बाय स्टेप से हौबदगिना लोइ भावबा येंगबिरगा कनो तौना पुंग फाना खंग ngamgani ko aduna वीडियो से लोइ भाव येंबियो अनौब चैनल से लाप तारगदी चैनल से सब्सक्राइब तब काउबीगनो हाइबदी सुमाइना अनौब वीडियो क्या मैमगीदमत पुथोक्सगे अदुगा बेल आइकन दुस नमजंबिरो हाइबदी नोटिफिकेशन लागनबो को अदुगा वीडियो सिना खरा मैमदा कानबा फंगमगदब लेरगदी मैमदा लाइक अमदि शेयर तौबियो अदो मैम ngasi की मतंग असि लोइसलगे अनौब वीडियो मद उनरसी विच यू ऑल द बेस्ट थैंक यू वेरी मच